Yankai Hundai Suba International Film Festival of India IFE Goa-gi Dr. Sema Prasad Mukherjee Indoor Stadium Talegaon da sathariba sige ngasi uktadaba film singi manungda Manipur gi film ani yauri. Film sing adudi Romi Maitena direction piba minute 6 sangba film The Candid Mirror amadi Oinam Gautamna direction piba kung ama hena sangba film Fiziki Manini Panbay abadi handay jahi ki oina pangthukliba film festival asida Manipuri cinema na jahi yankai mapung farak pag-iroy na Manipur State Film Development Society na khangatlaba feature amadi non-feature film mga utkadori. Laibak Mumfatara Mapal ki film chani marfu utkani. Indian Panorama gi manung channa feature films kun mapal amari non-feature films tara mapal utpagaloy na film jamaga marfu hundoy na thawramasigi saruk ama oidini. Sangai Festival kumja lisingani kunithoygi ngasi tarin ni janba nimit ki thoram sigi manungda Palace Compound da leiba MSF Diasta nungtil kumani taba matamda Osi Maira na direction piba Arun Bawari nungtil kumari minute kun mga taba matamda Zems Kangembam na direction piba Mayram nungtil kung minute mga taba matamda Ningthawzam Ozit Babu na direction piba Laray Latuk numidang kung tarik makhay taba matamda na O Gautam na direction piba nangalam dahil sida hariba film sinasibut kani. Mathang tha December gi tang ama amasung mga pangthukadoriba Gujarat Assembly election gi duty gi damak Manipuri ki chatkiba third IRB gi personal muscle nungmai kapsinabada personal ani sire amana sokle haire Presna fangba pauda thodok adu leikhidraba personal ani adude Thobal district ki yamdagi TH toiba amasung lamding kumantam leikaidagi KS Jiten kauba amani haire Soklaba miyoy aduna Thobal athokpamdagi M Surjit Kawi TH Thobana makokto ng may maruna panbadagi mafam adumaktada leikidabani aduga KH Ziten na mabukta ng may napanbadagi hospital da pukhatpagi lambida leikidabani haire M Surjit ti makutta panbadagi tudong tiningay oidre haire makoy masal ningay sangda narakpadagi Thobal wangkemdagi M Inausa kauba makoy ga satminakiba personal amana nong may adu kapani haire election duty ki damag satkiba third IRB ki personal singadu marang ayog Gujarat ta thungkibane adumagpu thodok adu kari wahaudagi matau karam na thokibano haiba sapsaba pau phangba ngamdri Aying asa honghanba amadi global warming thoklakadabadagi ngangthokpada mateng oiriba India gi akutnaga mafam khara khaktada hauba Kesu pambi asi Manipur gi oina Ziribam district amadi Morei khaktada hauba ngame Kesu pambi asi Ziribam district asida paktakna na tharabasu lenga ki mari lenaba loisang singnam iyang changbu watpadagi ngasidi Manipur dasu mamingtagi ngairi haibada haiman bathukloi Hakchang da kanaba piba mayamna yamna pamna chanariba uhay makhal oiriba cashew plantation asi paktakna na amuk hingathanlabadi iramdam asigi pothok aikhoina ahumba mamalda phanghanbada natana Manipur state asigi achauba land resource amasu oiba yagani hiram asigi matangda aikhogi Ziribam correspondent Rosi Malasagapamdigi paudam ama Supambi asi Manipur state asigi waina Ziribam amadi Moregi lepak le hawe amna sana bapambi makhalamani haire bapambi asidagi puthorak leba kesu apple amadi kesu nut asi ekhoi ngoibana sang phana leina bo hana bada chariba mahi marosing manungda ama ui haire ba kesu nut asibu miyamna kaju haina khangnariba dry fruit makhalamani kaithel da yamna tangba uhai ama oiriba kesu nut asigi pambi asi Manipur state asigi mafam ataida hauba ngamde Ziribam district amadi More khakta da hauba ngamna pambi ni Ziribamda matam amada paktakna tharam labasu mari leinabana mien changba watpadagi uhai makhal asi thabigi sang hantharakpana hujikti uhai asi mamingtagi oina thari haibada haiman bathopa Haukiba pungkul marida India da nauna miyoy chahum ni fuhundoi COVID positive oire leikidabami ki masingna marini pagalakpagi chang chada marifutara Nepal 10 Nepal suno oire apun ba confirm case na koti mari lakh ni futaruk lising futara mathoi chamanga humfudi thoi yokre active case na lising mga chani humfuhundoi da hantharakle laina sina maram oiraga leikidabami ki masingna lakh nga lising kontra chatruk tarani thoine laina asidagi naba faduna discharge tokiba migi masingna kotimari lakh ni mathoi lising kontra manga chatruk marifutarit ne laina asidagi ngakthoknaba vaccine kapthokkiba apun migi masingna koti chani tara mapal lakh marifutara henkre malim di oina covid laichatna khwaidigi hena sokhalaba leibak singi manungda USA na ahanba India na anisubada amade France na ahumsubada leire
ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯁꯥꯝꯅ ꯑꯍꯥꯟꯕ, ꯃꯤꯖꯣꯔꯥꯝꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ꯫